ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯤꯕꯥ ꯄꯣꯛꯇꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯃꯣꯏꯗ ꯂꯩꯖꯩ꯫ ꯃꯊꯪ ꯃꯊꯪ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯄꯣꯛꯂꯛꯈꯤꯕ ꯂꯥꯡꯂꯦꯟꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯇꯣꯟ ꯇꯣꯟꯕꯤꯅꯤ꯫ ꯆꯥꯎꯔꯦꯟ ꯑꯃꯗꯤ ꯂꯩꯃꯍꯜ ꯃꯈꯣꯏꯒꯤ ꯃꯆꯥ ꯄꯤꯕꯥ ꯑꯃꯠꯇ ꯌꯥꯎꯗꯕ ꯇꯥꯔꯕꯁꯨ ꯃꯆꯥ ꯅꯤꯉꯣꯜ ꯑꯍꯨꯝꯒꯤ ꯃꯪꯂꯥꯟꯗ ꯃꯈꯣꯏ ꯑꯅꯤ ꯍꯤꯡꯖꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯍꯨꯝꯁꯤ ꯂꯣꯏꯅ ꯆꯥꯎꯔꯦ꯫ ꯂꯩꯁꯥꯕꯤ ꯀꯥꯏꯅ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯐꯥꯔꯦ꯫ ꯊꯥꯡꯃꯨ ꯅꯥꯎꯃꯨ ꯑꯣꯏꯅ ꯄꯣꯛꯈꯤꯕꯅ ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯕꯁꯨ ꯏꯃꯥꯟꯇ ꯃꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯁꯛꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯅ ꯂꯩꯔꯛꯄ ꯑꯁꯤꯗ ꯄꯤꯁꯛ ꯍꯦꯛ ꯄꯤꯛꯂꯤꯉꯩ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯔꯩ ꯌꯦꯠꯅꯕ ꯈꯠꯅ ꯆꯩꯅꯕ ꯇꯧꯔꯛꯏ꯫ ꯊꯧꯑꯣꯡ ꯑꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯃꯈꯨꯟ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯇꯧꯔꯤ, ꯈꯠꯅꯔꯤ꯫ ꯂꯩꯃꯍꯜꯅ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯌꯥꯜꯂꯗꯨꯅ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ꯫ ꯃꯍꯥꯛ ꯀꯩꯊꯦꯜ ꯆꯠꯂꯨꯕꯅꯤ꯫ ꯆꯦꯡ-ꯆꯥꯛ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯔꯨꯕꯅꯤ꯫ ꯃꯥꯡꯒꯣꯜꯗꯨꯗ ꯀꯥꯈꯠꯇꯨꯅ ꯈꯥꯎꯗꯨ ꯊꯝꯃꯤ꯫ ꯐꯝꯊꯗꯨꯅ ꯏꯜꯂꯤꯕ ꯐꯤꯗꯨꯅ ꯃꯁꯥꯗꯨꯗ ꯍꯨꯃꯥꯏ ꯍꯨꯝꯃꯤ꯫ ꯁꯥꯈ꯭ꯔꯦ ꯁꯥꯈ꯭ꯔꯦ, ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦ꯫ ꯀꯔꯤ ꯅꯨꯡꯁꯥ ꯈꯨꯠꯁꯥꯅ ꯍꯥꯏꯕꯒꯦ ꯃꯁꯤꯕꯣ? ꯂꯪꯕ ꯅꯨꯡꯁꯥ ꯍꯥꯏꯅꯕꯗꯣ ꯑꯣꯏꯕ ꯇꯥꯏꯀꯣ ꯃꯁꯤ꯫ ꯈꯨꯠꯁꯥ ꯑꯃꯅꯤ꯫ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯈꯩ ꯁꯥꯏ ꯍꯥꯏꯋꯥꯅꯤ꯫ ꯅꯨꯡꯊꯤꯜ ꯑꯁꯤꯗ ꯐꯥꯎ ꯍꯦꯛ ꯑꯁꯨꯝꯅ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗꯅ ꯁꯥꯔꯦ꯫ ꯃꯑꯣꯡ ꯑꯃꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃꯕꯨ ꯀꯧꯏ꯫ ꯍꯩ, ꯅꯈꯣꯏ ꯀꯅꯥ ꯂꯩ? ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯝꯇ ꯀꯠꯂꯧ꯫ ꯅꯃꯥ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯦ꯫ ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯀꯦ ꯑꯩ꯫ ꯏꯃꯨꯡꯗꯒꯤ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃ ꯇꯃꯨ ꯁꯅꯥꯅ ꯃꯈꯨꯠꯇ ꯏꯁꯤꯡ ꯄꯤꯛꯊꯟꯅ ꯌꯥꯎꯕ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯗꯨꯕꯨ ꯃꯃꯥꯗ ꯄꯤꯗꯨꯅ, ꯏꯃꯥ ꯁꯤꯗ ꯂꯩꯔꯦ꯫ ꯀꯗꯥꯏ ꯀꯗꯥꯏ? ꯏꯁꯤꯡꯗ ꯂꯧꯗꯨꯅ ꯂꯩꯃꯍꯜ ꯀꯨꯠ ꯀꯨꯠ ꯆꯤꯡꯁꯤꯟꯗꯨꯅ ꯍꯦꯛꯇ ꯊꯛꯆꯤꯜꯂꯤ꯫ ꯃꯗꯨꯕꯨ ꯃꯕꯨꯛ ꯄꯦꯟꯅ ꯊꯛꯏ꯫ ꯍꯥꯎꯈ꯭ꯔꯦ ꯍꯥꯎꯈ꯭ꯔꯦ꯫ ꯏꯁꯤꯡ ꯑꯁꯤꯗ ꯃꯔꯣꯜ ꯑꯃ ꯍꯥꯎꯔꯤꯕ꯫ ꯀꯔꯤꯗꯕꯨ ꯍꯥꯏꯔꯨꯒꯅꯤ? ꯑꯃꯨꯛ ꯅꯥꯕ꯭ꯔꯁꯨ ꯈꯪꯄꯣꯟꯇꯦꯗ꯫ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯃꯈꯥꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯈꯥꯎꯁꯤꯗ ꯆꯦꯡ ꯌꯥꯎꯕꯅꯤ꯫ ꯌꯥꯡꯀꯣꯛ ꯑꯃ ꯇꯧꯔꯒꯅꯦ ꯈꯔ ꯑꯝꯇ ꯈꯞꯇꯣ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯣꯡꯅꯕ ꯆꯦꯡꯁꯨ ꯆꯦꯡꯖꯥ ꯐꯔꯝꯂꯣꯏ꯫ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯈꯔꯒ ꯉꯥꯔꯤ ꯉꯇꯥꯏ ꯈꯔꯒꯁꯨ ꯌꯥꯎꯕꯅꯤ꯫ ꯃꯐꯝ ꯆꯥꯅ ꯊꯝꯂꯨꯁꯣ꯫ ꯍꯩ, ꯉꯥꯔꯤ ꯀꯥꯏꯗꯣ ꯍꯧꯗꯣꯡꯅꯕꯨ ꯆꯥꯈꯤ ꯂꯥꯛꯈꯤꯅꯤꯀꯣ꯫ ꯃꯁꯤꯗ ꯇꯥꯃꯨ ꯁꯅꯥꯅ, ꯀꯩꯅꯣ ꯏꯃꯥ, ꯆꯦꯡ ꯈꯞꯄ ꯀꯥꯏꯗꯤ ꯑꯩ ꯉꯝꯃꯣꯏ꯫ ꯍꯩ, ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯣꯏꯅꯣ? ꯉꯝꯃꯣꯏ ꯍꯥꯏꯕ ꯑꯩ ꯇꯜꯂꯤ꯫ ꯑꯉꯥꯡꯅ ꯅꯔꯤꯜ ꯌꯥꯝ ꯇꯟꯒꯅꯨ꯫ ꯊꯦꯡꯈꯤꯅꯕꯅꯤ, ꯁꯠ ꯁꯠ ꯇꯧ꯫ ꯄꯥꯈꯣꯟ ꯁꯤꯕ ꯈꯨꯗꯤꯡꯒꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯁꯤꯕꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤ꯫ ꯏꯃꯥ, ꯑꯩ ꯉꯝꯃꯣꯏ꯫ ꯏꯆꯦꯗꯔ ꯂꯥꯡꯂꯦꯟꯗꯔ ꯑꯃ ꯍꯥꯏꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯂꯩꯔꯤꯕ ꯈꯨꯖꯥꯏꯗꯨ ꯁꯠ ꯂꯧꯏ꯫ ꯑꯗꯨꯒ ꯃꯃꯥꯏ ꯑꯣꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯩꯃꯍꯜꯅ ꯍꯥꯏꯖꯩ, ꯃꯁꯤꯕꯨ ꯀꯔꯤꯅꯣꯅꯦ? ꯊꯕꯛ ꯑꯃꯠꯇ ꯍꯥꯏꯕ ꯌꯥꯗꯦ꯫ ꯂꯧꯇꯥꯅꯈꯤꯕꯁꯤꯅ ꯀꯔꯤꯅꯣ? ꯑꯩꯒꯤ ꯏꯆꯥ ꯅꯤꯉꯣꯜ ꯑꯍꯨꯝꯁꯦ ꯄꯦꯜꯂꯕꯅꯤꯀꯣ꯫ ꯈꯨꯖꯥꯏ ꯀꯣꯟ ꯑꯗꯨꯕꯨ ꯆꯥꯛꯈꯨꯝꯒꯤ ꯃꯇꯥꯏ ꯑꯃꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯖꯩ, ꯍꯦꯛ ꯇꯧꯔꯒ ꯑꯩꯉꯣꯟꯗ, ꯑꯃ ꯇꯧꯔꯁꯨ ꯑꯩꯉꯣꯟꯗ ꯉꯝꯗꯦ꯫ ꯀꯔꯤꯒꯤꯅ ꯆꯦꯡ ꯈꯞꯄ ꯈꯪꯅꯤꯕ? ꯏꯆꯦꯗ ꯑꯣꯏꯅ ꯍꯥꯏꯔꯨꯒꯦ꯫ ꯐꯃꯨꯡꯗ ꯍꯤꯞꯂꯤꯕ ꯃꯆꯦ ꯂꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯥꯏ, ꯏꯆꯦ, ꯏꯃꯥꯅ ꯆꯦꯡ ꯑꯝꯇ ꯈꯞꯄꯣꯏꯌꯦ, ꯅꯪꯉꯣꯟꯗ ꯍꯥꯏꯌꯣꯌꯦ꯫ ꯇꯨꯝꯕ ꯅꯠꯇꯦ ꯂꯇꯥ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯄꯥꯟꯗ ꯉꯥꯡꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯍꯥꯛ ꯇꯥꯍꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, ꯏꯁ, ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯈꯣꯟꯒ ꯁꯤꯔꯤꯕ? ꯑꯉꯥꯡ ꯅꯪꯅ꯫ ꯏꯃꯥꯅ ꯍꯥꯏꯕꯅꯤ ꯀꯩꯅꯣ, ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ꯫ ꯌꯥꯔꯦ ꯈꯪꯉꯤ꯫ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯆꯦꯡ ꯈꯞꯄꯣꯅ ꯍꯥꯏꯕꯗꯣ ꯑꯩ ꯏꯅꯥꯁꯤꯅ ꯇꯥꯍꯧꯔꯤꯕꯅꯤ꯫ ꯏꯁ, ꯑꯗꯨꯒ ꯊꯣꯛꯑꯒ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯆꯦꯡ ꯈꯞꯄꯨ ꯍꯥꯏ ꯀꯥꯏꯅ ꯌꯥꯝ ꯍꯩꯔꯦꯗ꯫ ꯇꯥꯃꯨ ꯁꯅꯥ ꯃꯍꯥꯛ ꯃꯆꯦꯅ ꯂꯣꯏꯅ ꯇꯥꯔꯝꯂꯦ ꯍꯥꯏꯕꯁꯤ ꯈꯪꯗꯕꯅꯤ꯫ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ꯫ ꯂꯇꯥꯅ ꯃꯈꯥ ꯇꯥꯏ, ꯅꯪꯉꯣꯟꯗ ꯍꯥꯏꯕꯅꯤ, ꯅꯪ ꯈꯞꯇꯣꯁꯨ ꯆꯠꯂꯣ꯫ ꯑꯩꯗꯤ ꯉꯝꯃꯣꯏ꯫ ꯅꯍꯥꯟ ꯏꯃꯥꯅ ꯆꯦꯡ ꯅꯔꯛꯄꯗ ꯑꯗꯨꯗ ꯈꯞꯄꯗꯨꯁꯨ ꯑꯩꯅꯅꯤ꯫ ꯑꯉꯥꯡꯅ ꯉꯝꯃꯀꯣ ꯊꯕꯛꯇ ꯑꯗꯨꯝ ꯂꯧꯇꯥꯅꯒꯅꯨ ꯍꯥꯏꯁꯤꯅꯤ꯫ ꯏꯁ, ꯏꯆꯦꯗꯤ ꯂꯧꯇꯥꯅꯗ꯭ꯔꯦꯍꯦ꯫ ꯃꯁꯤꯗꯩꯁꯤꯗ ꯊꯕꯛ ꯇꯧꯕ ꯇꯟꯗꯅ ꯅꯥꯔꯤ ꯈꯔ ꯍꯥꯏꯖꯤꯟꯅ, ꯇꯨꯝꯂꯤ ꯈꯔ ꯍꯥꯏꯖꯤꯟꯅ ꯃꯌꯥꯝ ꯑꯃ ꯇꯧꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯏꯁ, ꯈꯪꯕꯤꯔꯦꯗ ꯍꯣ ꯈꯪꯁꯅꯥ꯫ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ, ꯏꯆꯦꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯋꯥ ꯌꯥꯝꯅ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ, ꯊꯦꯡꯈꯤꯅꯕꯅꯤ꯫ ꯁꯠ ꯈꯞꯇꯣꯛꯎꯁꯨꯀꯣ꯫ ꯏꯃꯥꯅ ꯅꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯕꯅꯤ꯫ ꯑꯩꯗꯤ ꯁꯨꯛꯉꯝ ꯍꯦꯛ ꯉꯝꯃꯣꯏ꯫ ꯑꯩꯗꯤ ꯈꯞꯄꯣꯏꯕ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯥꯡꯂꯦꯟꯗ ꯑꯣꯏꯅ ꯍꯥꯏꯔꯨꯁꯣ꯫ ꯂꯥꯡꯂꯦꯟꯗꯤ ꯇꯨꯝꯂꯝꯈꯤꯅꯤ꯫ ꯃꯆꯦꯗ ꯁꯠ ꯌꯦꯡꯗꯨꯅ, ꯆꯤꯌꯥ, ꯑꯗꯨꯅ ꯐꯔꯗ꯭ꯔꯥ?
ꯅꯪꯅ ꯇꯜꯂꯗꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯂꯥꯡꯂꯦꯟꯗ ꯑꯣꯏꯅ ꯍꯥꯏꯔꯨꯒꯦ ꯃꯥꯗꯤ ꯇꯨꯝꯕꯅꯤꯅ ꯀꯩꯁꯨ ꯇꯥꯔꯝꯃꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯉꯤ ꯂꯥꯡꯂꯦꯟꯗꯤ ꯅꯨꯡꯁꯥꯅ ꯈꯔ ꯅꯦꯝꯊꯔꯛꯂꯦ ꯍꯥꯏꯗꯨꯅ ꯐꯖꯅ ꯇꯨꯝꯊꯔꯤ ꯇꯥꯃꯨ ꯁꯅꯥꯅ ꯂꯥꯡꯂꯦꯟ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯃꯤꯕꯣ ꯍꯧꯒꯠꯂꯣ ꯏꯃꯥꯅ ꯆꯦꯡ ꯑꯝꯇ ꯈꯞꯇꯣ ꯍꯥꯏꯌꯦ ꯑꯝꯇ ꯈꯞꯇꯣꯁꯨ ꯍꯦ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯍꯧꯒꯠꯂꯣꯃꯤ ꯑꯁꯨꯝꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯗꯨꯅ ꯍꯧꯗꯣꯛꯂꯕꯗꯨꯗꯗꯤ ꯂꯥꯡꯂꯦꯟꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯃꯤꯠꯇꯨ ꯄꯥꯡꯕꯣꯏ ꯄꯥꯡꯗꯕꯣꯏ ꯀꯩ ꯍꯥꯏꯒꯦ ꯆꯦ ꯌꯥꯏ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯆꯦꯡ ꯈꯞꯄꯣ ꯍꯥꯏꯌꯣꯌꯦ ꯑꯗꯨꯒꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗ ꯂꯥꯡꯂꯦꯟꯗꯨ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯏ ꯀꯔꯤ ꯑꯩꯉꯣꯟꯗ ꯆꯦꯡ ꯈꯞꯄꯣ ꯍꯥꯏꯕ ꯍꯣꯏꯅꯦ ꯉꯝꯃꯣꯏ ꯀꯩꯅꯣ ꯉꯝꯃꯣꯏꯕꯣ ꯆꯦꯡ ꯈꯞꯄ ꯉꯝꯃꯣꯏ ꯀꯔꯤ ꯉꯝꯂꯣꯏꯗꯣꯔꯤꯕ ꯆꯦ ꯌꯥꯏ ꯏꯃꯥꯅ ꯃꯗꯨꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯕ꯭ꯔꯅꯦ ꯍꯥꯏꯌꯦ ꯀꯩꯅꯣ ꯑꯩꯅꯕꯨ ꯅꯪꯉꯣꯟꯗ ꯍꯥꯏꯖꯤꯟꯈꯤꯗ꯭ꯔꯣ ꯌꯥꯝ ꯃꯥꯟꯕ ꯅꯍꯥꯟ ꯅꯣꯡꯃ ꯑꯃꯁꯨ ꯄꯥꯕꯨꯡꯅ ꯅꯪꯉꯣꯟꯗ ꯄꯥꯈꯣꯟ ꯁꯤꯔꯒ ꯅꯪꯅ ꯏꯆꯦꯗ ꯑꯣꯏꯅ ꯍꯥꯏꯖꯤꯟꯈꯤꯕꯗꯣ ꯃꯗꯣ ꯅꯤꯡꯁꯤꯡꯉꯛꯄ ꯇꯧꯖꯗꯦ ꯑꯗꯨꯃꯥꯏꯅꯒ ꯅꯆꯦ ꯑꯩ ꯇꯧꯖꯗꯦꯀꯣ ꯅꯍꯥꯟꯇꯕꯨ ꯌꯥꯗꯕꯒꯤ ꯏꯆꯦꯗ ꯑꯗꯨꯛ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯏꯆꯦ ꯏꯅꯥꯎꯗꯤ ꯃꯔꯝꯁꯨ ꯃꯣꯛꯏ ꯃꯁꯛꯁꯨ ꯐꯖꯩ ꯀꯣꯛ ꯈꯞꯇꯣꯔꯣ ꯆꯦꯡꯕꯨ ꯀꯌꯥꯝ ꯌꯥꯝꯅꯤꯒꯦ ꯑꯅꯤꯔꯛ ꯈꯞꯄꯗ ꯂꯣꯏꯅꯤ ꯑꯁ ꯇꯟꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯍꯧꯒꯠꯂꯣ ꯌꯥꯔꯦ ꯃꯄꯥꯟꯗꯅꯦ ꯆꯦꯡꯗꯣ ꯈꯥꯎꯗ ꯌꯥꯎꯗꯨꯅ ꯂꯩꯍꯧꯔꯕꯅꯤ ꯌꯥꯡꯀꯣꯛꯀ ꯊꯨꯝꯃꯣꯛ ꯑꯃꯒ ꯄꯨꯊꯣꯛꯇꯨꯅ ꯅꯪꯊꯣꯛꯈ꯭ꯔꯣꯕ ꯑꯗꯨ ꯈꯞꯇꯣꯔꯣ ꯂꯥꯡꯂꯦꯟꯗꯨ ꯍꯧꯒꯠꯈꯤ ꯌꯥꯝ ꯇꯟꯅ ꯃꯍꯥꯛ ꯊꯣꯛꯈꯤ ꯇꯥꯃꯨ ꯁꯅꯥꯅ ꯃꯣꯃꯣꯅꯣꯛꯇꯨꯅ ꯂꯩꯖꯍꯧꯏ ꯑꯄꯪꯕ ꯑꯉꯥꯡ ꯅꯪꯅ ꯇꯧꯕ ꯇꯥꯕ ꯑꯗꯨꯅꯤ ꯅꯪꯅ ꯅꯍꯥꯟꯅꯩꯕꯨ ꯀꯣꯟ ꯐꯦꯡꯍꯟꯕꯩꯅꯤ ꯂꯥꯡꯂꯦꯟꯅ ꯃꯥꯅ ꯑꯣꯏꯅ ꯌꯥꯝꯅ ꯇꯟꯅ ꯁꯨꯃꯥꯡ ꯃꯁꯤ ꯑꯗꯨꯗ ꯌꯥꯡꯀꯣꯛ ꯑꯃ ꯇꯧꯗꯨꯅ ꯆꯦꯡ ꯑꯗꯨ ꯈꯞꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯦ ꯆꯥꯎꯔꯦꯜꯁꯨ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯃꯌꯨꯝꯗ ꯂꯩꯔꯦ ꯑꯌꯨꯛ ꯑꯣꯏꯒꯦꯔꯥ ꯅꯨꯃꯤꯗꯥꯡ ꯑꯣꯏꯒꯦꯔꯥ ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯇꯝꯕꯨ ꯍꯦꯛ ꯌꯧꯔꯛꯂꯕꯗꯤ ꯃꯈꯣꯏ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝꯁꯤ ꯂꯥꯎꯅꯕ ꯍꯦꯛꯇ ꯍꯧꯔꯛꯂꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨ ꯊꯣꯡꯅꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯂꯥꯎꯅꯕ ꯍꯧꯔꯛꯂꯤ ꯂꯇꯥꯅ ꯍꯥꯏ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯅꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯊꯣꯡꯉꯨ ꯂꯥꯡꯂꯦꯟꯅ ꯍꯥꯏ ꯑꯩꯗꯤ ꯉꯝꯃꯣꯏ ꯏꯆꯦꯜꯒ ꯁꯤꯌꯥꯏꯒ ꯅꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯅ ꯊꯣꯡꯉꯨ ꯂꯇꯥꯅ ꯑꯩꯇꯗꯤ ꯄꯛꯁꯟꯕꯤꯔꯛꯂꯅꯨ ꯉꯁꯥꯏ ꯑꯌꯨꯛ ꯑꯩꯅ ꯆꯥꯛ ꯊꯣꯡꯕꯅꯤ ꯂꯥꯡꯂꯦꯟꯅ ꯑꯃꯨꯛ ꯉꯁꯥꯏ ꯆꯦꯡ ꯈꯞꯄꯤꯗꯣ ꯑꯩꯅꯅꯤꯀꯣ ꯑꯗꯨꯅ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕꯗꯤ ꯉꯝꯃꯣꯏ ꯇꯥꯃꯨ ꯁꯅꯥꯅ ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯊꯣꯡꯉꯣ ꯁꯤꯅꯤꯅꯦ ꯂꯇꯥꯅ ꯈꯪꯗꯦ ꯅꯈꯣꯏ ꯅꯤꯡꯊꯣꯛꯄ ꯊꯣꯡꯉꯣ ꯑꯩꯗꯤ ꯌꯥꯎꯗꯦ ꯂꯥꯡꯂꯦꯟꯅ ꯑꯩꯁꯨ ꯉꯝꯃꯣꯏꯀꯣ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯇꯥꯃꯨ ꯁꯅꯥꯅ ꯑꯃꯨꯛ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯅꯤꯀꯣ ꯑꯩꯅ ꯆꯥꯛ ꯊꯣꯡꯈ꯭ꯔꯤꯗꯣ ꯃꯗꯨ ꯅꯤꯡꯁꯤꯡꯅꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯑꯗꯨꯝ ꯆꯥꯛ ꯊꯣꯡꯉꯣꯅ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯁꯨꯛꯉꯝ ꯍꯦꯛ ꯉꯝꯃꯣꯏꯕ ꯃꯄꯥꯜꯗꯅ ꯆꯥꯎꯔꯦꯜꯒ ꯂꯩꯃꯍꯜꯒꯅ ꯆꯥꯛꯈꯨꯝꯗ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯅ ꯂꯥꯎꯅꯔꯤꯕ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯩ ꯑꯃꯨꯛ ꯍꯧꯔꯦꯗꯣ ꯆꯥꯛ ꯄꯨꯊꯣꯡꯂꯝꯗꯥꯏ ꯃꯇꯝ ꯌꯧꯔꯛꯂꯕꯗꯤ ꯑꯁꯨꯝꯅ ꯍꯦꯛꯇ ꯂꯥꯎꯅꯔꯛꯄ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯅꯤꯡꯉꯣꯜ ꯌꯥꯝꯕ ꯏꯃꯨꯡꯁꯦ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝ ꯋꯥꯏꯀꯣ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯌꯥꯝ ꯂꯧ ꯇꯥꯅꯩ ꯇꯧꯔꯤꯁꯤꯅꯤ ꯑꯁꯨꯃꯥꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯆꯥꯛ ꯈꯔ ꯊꯣꯡꯕꯁꯤꯕꯨ ꯀꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯁꯨꯛ ꯂꯥꯎꯅꯕ ꯉꯥꯡꯅꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪꯅ ꯐꯖꯅ ꯅꯆꯥ ꯑꯍꯨꯝ ꯑꯁꯤꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯍꯣ ꯍꯥꯏꯔꯤꯕꯅꯤ ꯐꯅ ꯌꯥꯝꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯈꯛ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯍꯦꯛ ꯉꯥꯡꯂꯤꯉꯩ ꯑꯗꯨꯗꯅꯤꯅꯦ ꯋꯥꯈꯜ ꯇꯥꯕ ꯍꯦꯛ ꯅꯤꯡꯉꯤ ꯃꯥ ꯍꯦꯛ ꯑꯣꯟꯊꯣꯛꯈꯤꯕꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯣ ꯆꯞ ꯑꯃꯨꯛ ꯍꯟꯖꯤꯟꯈꯤꯅꯤ ꯏꯃꯨꯡꯗ ꯃꯔꯩ ꯌꯥꯝꯅ ꯇꯧꯅꯕꯁꯦ ꯌꯥꯝ ꯐꯠꯇꯕꯅꯤꯀꯣ ꯅꯪ ꯑꯝꯇ ꯍꯧꯒꯠꯂꯒ ꯍꯥꯏꯔꯨꯁꯣ ꯑꯩꯗꯤꯕꯀꯣ ꯃꯁꯤꯒꯤ ꯑꯍꯨꯝꯁꯦ ꯀꯔꯝ ꯍꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦ ꯅꯪꯅ ꯑꯃꯨꯛꯇ ꯂꯩꯈꯥꯏ ꯇꯥꯅꯕ ꯍꯥꯏꯔꯨꯁꯣ ꯑꯁꯨꯃꯥꯏꯅ ꯃꯔꯩ ꯇꯧꯅꯕ ꯌꯥꯕ ꯇꯧꯅꯔꯒ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯊꯣꯡꯂꯕꯅꯤꯅ ꯆꯥꯕꯗ ꯑꯃꯠꯇ ꯍꯥꯎꯇ꯭ꯔꯦꯗꯅ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯋꯥꯅꯒ ꯋꯥꯕꯅꯤꯀꯣ ꯍꯣꯏ ꯑꯩ ꯍꯥꯏꯔꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯂꯩꯃꯍꯜ ꯏꯃꯨꯡ ꯇꯝꯅ ꯆꯪꯏ ꯆꯥꯛꯈꯨꯝꯗ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯅ ꯂꯥꯎꯅꯔꯤꯕ ꯑꯗꯨꯗ ꯍꯩ ꯌꯥꯆꯪꯂꯛꯄꯁꯤꯗ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯅ ꯑꯁꯨꯛ ꯂꯥꯎꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯁꯤꯗ ꯇꯥꯃꯨ ꯁꯅꯥꯅ ꯏꯃꯥ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯣꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯣ ꯑꯩꯅ ꯆꯥꯛ ꯊꯣꯡꯈ꯭ꯔꯤꯕꯅꯤ ꯍꯥꯏꯕꯅꯤꯗ ꯂꯥꯡꯂꯦꯟꯅꯁꯨ ꯍꯥꯏ ꯏꯃꯥ ꯑꯩꯗꯤ ꯉꯁꯥꯏ ꯆꯦꯡ ꯈꯞꯄꯤ ꯑꯗꯨꯅ ꯑꯩꯗꯤ ꯊꯣꯡꯕ ꯉꯝꯃꯣꯏ ꯂꯩꯃꯍꯜꯅ ꯅꯈꯣꯏ ꯑꯍꯨꯝꯅꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯕꯅꯤꯀோ ꯅꯄꯥꯕꯨꯡꯁꯦ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯋꯥꯅꯒ ꯋꯥꯕꯅꯦ ꯏꯁꯧ ꯑꯃꯨꯛ ꯂꯥꯡꯂꯛꯂꯅꯤ ꯇꯨꯃꯤꯟꯅꯅꯦ ꯀꯅꯥꯅꯣꯃꯅ ꯁꯠ ꯊꯣꯡꯗꯣꯛꯎ ꯂꯇꯥꯅ ꯏꯃꯥ ꯉꯁꯥꯏ ꯑꯌꯨꯛ ꯑꯩꯅꯅꯦ ꯊꯣꯡꯉꯤꯗꯣ ꯑꯗꯨꯅ ꯑꯩꯗꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯊꯣꯡꯕ ꯀꯥꯏꯗꯤ ꯉꯝꯖꯔꯣꯏꯀꯣ ꯅꯠꯇꯦ ꯅꯈꯣꯏ ꯑꯍꯨꯝꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯛ ꯊꯣꯡꯕ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯂꯧꯇꯥꯅꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥ ꯂꯇꯥꯅ ꯈꯨꯝꯃꯤ ꯏꯃꯥ ꯁꯤꯗꯤ ꯃꯥꯒꯤ ꯄꯜꯂꯤ ꯍꯥꯏꯗꯨꯅꯤ ꯑꯩꯒꯤꯗꯤ ꯉꯁꯥꯏꯅ ꯊꯣꯡꯈ꯭ꯔꯦ
ꯃꯈꯣꯏ ꯅꯤꯡꯊꯣꯛꯄ ꯊꯣꯡꯖꯔꯁꯅꯤ ꯂꯥꯡꯂꯦꯟꯅ ꯀꯩꯅꯣꯗ ꯆꯦꯍꯜ ꯑꯩ ꯀꯥꯏꯗꯤ ꯄꯛꯁꯤꯟꯕꯤꯔꯛꯀꯅꯨ ꯍꯥꯏꯒꯦꯒ ꯏꯆꯦ ꯑꯩꯗ ꯍꯥꯏꯌꯨ ꯇꯥꯃꯣ ꯁꯅꯥꯅ ꯑꯦ ꯅꯣꯏ ꯑꯅꯤꯒꯤꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯄꯒꯤ ꯋꯥꯅꯤꯅꯦ ꯑꯣꯟꯁꯤꯟꯕꯒꯤ ꯋꯥ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯑꯩꯗꯤ ꯉꯝꯃꯣꯏ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯃꯣꯏ ꯂꯩꯃꯍꯜꯅ ꯉꯥꯏꯈꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯉꯁꯥꯏ ꯑꯌꯨꯛꯅ ꯂꯇꯥ ꯅꯪꯅ ꯊꯣꯡꯂꯕ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯅ ꯌꯥꯏꯃ ꯅꯪꯅ ꯊꯣꯡꯉꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯂꯥꯡꯂꯦꯟ ꯅꯪꯅ ꯊꯣꯡꯕ ꯇꯥꯔꯦ ꯅꯪꯅ ꯊꯣꯡꯉꯣ ꯂꯥꯡꯂꯦꯟꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯃꯥ ꯅꯪꯅ ꯊꯣꯡꯒꯗꯕ ꯇꯥꯏꯅꯦ ꯏꯃꯥ ꯑꯩ ꯉꯝꯃꯣꯏꯀꯣ ꯆꯦꯡ ꯁꯣꯏꯅ ꯈꯞꯂꯤꯕꯅꯤ ꯆꯦꯡ ꯁꯣꯏꯅ ꯉꯁꯥꯏ ꯈꯞꯄꯤꯕꯅꯦꯕ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯆꯦꯡ ꯈꯞꯄꯨ ꯍꯥꯏꯒꯦ ꯏꯆꯦ ꯑꯩꯅ ꯍꯥꯏꯅꯤ ꯏꯃꯥꯅ ꯍꯥꯏꯗꯅ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯅꯆꯦ ꯑꯩꯗ ꯍꯥꯏꯔꯝꯕꯅꯤ ꯃꯁꯤꯗ ꯂꯥꯡꯂꯦꯟꯅ ꯃꯆꯦ ꯑꯩꯗ ꯌꯦꯡꯗꯨꯅ ꯆꯦ ꯑꯥꯏ ꯏꯃꯥꯅ ꯍꯥꯏꯁꯤ ꯀꯩꯅꯣ ꯅꯪꯕꯨ ꯉꯁꯥꯏꯗꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯆꯦꯡ ꯈꯞꯄꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯥꯏꯅꯦ ꯇꯥꯃꯣ ꯁꯅꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯂꯥꯡꯂꯦꯟ ꯉꯝꯅ ꯉꯝꯅꯕ ꯍꯥꯏꯗꯨꯅꯤ ꯏꯅꯥꯎꯁꯤꯗꯤ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯏꯅꯥꯎꯗꯤ ꯃꯁꯛꯁꯨ ꯐꯖꯩꯗꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯂꯩꯃꯍꯜꯅ ꯅꯄꯥꯕꯨꯅ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯔꯅꯤ ꯁꯠ ꯊꯣꯡꯉ ꯇꯣꯝꯕꯤ ꯊꯣꯡꯉꯣꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯂꯩꯃꯍꯜꯗꯨ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯂꯇꯥꯅ ꯏꯟꯁꯥꯡ ꯍꯥꯎꯍꯜꯂꯣ ꯂꯥꯡꯂꯦꯟ ꯃꯥꯁꯨ ꯊꯣꯛꯈꯤ ꯇꯥꯃꯣ ꯁꯅꯥꯅ ꯑꯃꯨꯛ ꯁꯥꯎ ꯌꯥꯗꯦ ꯂꯥꯡꯂꯦꯟ ꯑꯁꯤꯡꯕ ꯍꯥꯏꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯃꯥꯁꯨ ꯊꯣꯛꯈꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯂꯥꯡꯂꯦꯟ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯍꯧꯏ ꯃꯍꯥꯛꯇꯤ ꯃꯈꯣꯏꯗꯧꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ ꯈꯪꯅꯤꯕ ꯍꯥꯏꯁꯨ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯊꯕꯛ ꯇꯧꯍꯟꯕ ꯅꯣꯏ ꯑꯅꯤꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯕ ꯆꯥꯛꯇꯨ ꯃꯥꯅ ꯊꯣꯡꯕ ꯇꯥꯔꯕꯗ ꯃꯆꯤꯜ ꯑꯗꯨ ꯄꯩꯊꯣꯛꯇꯨꯅ ꯃꯍꯥꯛ ꯆꯥꯛꯈꯨꯝ ꯃꯩ ꯍꯧꯒꯠꯄ ꯍꯧꯈꯤ ꯂꯩꯃꯍꯜꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯍꯥꯏ ꯃꯈꯣꯏ ꯑꯍꯨꯝꯁꯤꯗ ꯉꯥꯡꯅꯕꯗ ꯑꯩꯁꯦ ꯋꯥꯔꯕꯅꯤ ꯋꯥꯔꯕ ꯑꯩꯅꯗꯤ ꯏꯆꯥ ꯅꯤꯉꯣꯜ ꯉꯥꯛꯇ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯒ ꯃꯤꯒꯤ ꯃꯈꯣꯡꯗ ꯍꯥꯟꯅ ꯈꯨꯔꯨꯝꯕꯗꯨ ꯇꯟꯕꯒꯤ ꯏꯆꯥ ꯅꯤꯉꯣꯜ ꯉꯥꯛꯇ ꯄꯣꯛꯂꯤꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯅꯨꯄꯥꯅ ꯃꯐꯩꯅꯦ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯈ꯭ꯔꯦꯗ ꯀꯔꯝ ꯊꯣꯛꯂꯒꯕꯅꯣ ꯑꯩꯒꯤ ꯏꯆꯥ ꯑꯍꯨꯝꯁꯦ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯀꯔꯝ ꯊꯣꯛꯂꯒꯕ ꯍꯥꯏꯕꯨ ꯀꯔꯤꯅꯣ ꯀꯪꯅꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯤꯕ ꯁꯤꯅꯤꯅꯦ ꯆꯥꯎꯔꯒ ꯋꯥꯈꯜ ꯈꯔ ꯇꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯧꯖꯤꯛꯅ ꯑꯗꯨꯝ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯏ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯇꯧꯔꯛꯄꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯦꯛ ꯇꯧꯔꯤ ꯍꯥꯏꯕꯅꯤ ꯃꯈꯣꯏꯅ ꯃꯌꯨꯝ ꯃꯀꯩ ꯍꯦꯛ ꯄꯥꯟꯅꯗ꯭ꯔꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯈꯤꯅꯤ ꯑꯩ ꯈꯪꯏ ꯀꯔꯤꯒꯤ ꯎꯄꯥꯏ ꯂꯩ ꯈꯥꯡꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯂꯥꯡꯂꯦꯟꯅ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯆꯥꯛ ꯏꯟꯁꯥꯡ ꯐꯖꯅ ꯊꯣꯡꯕ ꯍꯩꯕꯁꯤ ꯂꯥꯡꯂꯦꯟꯅ ꯑꯣꯏ ꯂꯥꯡꯂꯦꯟꯅ ꯊꯣꯡꯕꯁꯤꯅ ꯍꯦꯛꯇ ꯃꯍꯥꯎꯕ ꯍꯦꯜꯂꯤ ꯆꯥꯎꯔꯦꯟꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗ ꯍꯥꯏ ꯏꯆꯥ ꯇꯣꯝꯕꯤꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯅꯅꯦ ꯍꯥꯎꯕ ꯏꯍꯦꯟ ꯍꯦꯛ ꯍꯦꯜꯂꯤ ꯂꯥꯡꯂꯦꯟꯅ ꯌꯥꯔꯦ ꯑꯝꯇ ꯊꯥꯒꯠꯄꯤꯔꯅꯨ ꯅꯣꯏ ꯈꯪꯖꯔꯤ ꯇꯥꯃꯣ ꯁꯅꯥꯅ ꯅꯣꯛꯇꯨꯅ ꯑꯁꯦꯡꯕꯒꯤ ꯌꯥꯝ ꯍꯥꯎꯏ ꯃꯤ ꯂꯥꯡꯂꯦꯟ ꯑꯩꯅꯕꯨ ꯊꯣꯡꯉꯗꯤ ꯌꯥꯝ ꯍꯥꯎꯔꯅꯤ ꯏꯅꯥꯎꯗꯤ ꯃꯁꯛꯁꯨ ꯐꯖꯕꯅꯤꯅ ꯊꯣꯡꯕ ꯊꯥꯛꯄꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯍꯥꯎꯈ꯭ꯔꯦ ꯂꯩꯃꯍꯜꯅ ꯍꯦ ꯉꯥꯡꯂꯅꯨ ꯇꯨꯃꯤꯟꯅ ꯆꯥꯔꯣ ꯅꯅꯥꯎꯁꯤ ꯁꯥꯎꯔꯤꯁꯤ ꯎꯗ꯭ꯔꯣ ꯃꯥꯅ ꯆꯥꯛ ꯊꯣꯡꯕꯒꯤ ꯄꯜꯂꯤ ꯇꯥꯔꯒ ꯊꯣꯡꯉꯦ ꯍꯥꯏꯗꯤ ꯀꯩꯅꯣꯕ ꯂꯥꯡꯂꯦꯟꯅ ꯑꯩꯅ ꯊꯣꯡꯂꯒ ꯆꯥꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯇꯨꯃꯤꯟꯅ ꯆꯥꯎ ꯆꯥꯎꯔꯦꯟꯗꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ ꯂꯇꯥꯁꯨ ꯆꯥꯛ ꯃꯕꯨꯛ ꯊꯜꯂꯛꯂꯤ ꯍꯧꯒꯠꯅꯤꯡꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯑꯁ ꯑꯩꯗꯤ ꯄꯨꯛꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯅꯤꯡ ꯐꯥꯎꯗ ꯆꯦꯜꯂꯨꯗꯗꯤ ꯌꯥꯔꯣꯏ ꯑꯩ ꯍꯧꯒꯠꯂꯤ ꯀꯩꯅꯣ ꯆꯦꯍꯜ ꯍꯧꯒꯠꯈꯤꯕ ꯑꯝꯇ ꯌꯥꯈꯤꯔꯣꯏ ꯌꯥꯗ ꯇꯧꯔꯤꯅꯦ ꯍꯧꯒꯠꯂꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯤ ꯇꯥꯃꯣ ꯁꯅꯥꯅ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤ ꯑꯁꯤ ꯇꯧꯁꯤꯟꯅꯔꯤꯅꯦꯕ ꯃꯥꯒꯤꯁꯦ ꯃꯥꯒꯤ ꯃꯇꯥꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯂꯥꯡꯂꯦꯟꯅ ꯆꯤꯌꯥꯏ ꯀꯣꯜꯂꯤꯛꯁꯤꯃꯗꯤ ꯅꯪꯅ ꯐꯦꯡꯉꯨ ꯑꯦ ꯑꯩꯗꯤ ꯀꯔꯤꯒꯤ ꯐꯦꯡꯗꯣꯏꯕ ꯅꯪꯅ ꯐꯦꯡꯕꯗꯤ ꯌꯥꯏꯗꯅ ꯑꯩꯅ ꯀꯣꯟ ꯐꯦꯡꯕꯒꯤ ꯄꯜꯂꯤ ꯇꯥꯗꯦꯀꯣ ꯀꯩꯅꯣ ꯄꯜꯂꯤ ꯇꯥꯗꯦꯕꯣ ꯆꯥꯛ ꯊꯣꯡꯕ ꯃꯤꯅ ꯀꯣꯟꯁꯨ ꯐꯦꯡꯅꯕꯅꯤ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯐꯦꯡꯖꯩ ꯋꯥ ꯃꯆꯦ ꯑꯝꯇ ꯍꯥꯏꯖꯗꯦꯀꯣ ꯑꯩꯈꯣꯏ ꯅꯪꯁꯨ ꯑꯗꯨꯝ ꯐꯦꯡꯉꯨ ꯅꯪꯅ ꯆꯦꯡ ꯈꯞꯀꯗꯕꯗꯣ ꯑꯩꯅ ꯉꯁꯥꯏ ꯈꯞꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯆꯦꯡ ꯈꯞꯄ ꯑꯁꯤꯗ ꯆꯨꯞ ꯍꯥꯏꯔ ꯂꯩ ꯍꯥꯏꯋꯥꯅꯤ ꯍꯥꯏꯗ꯭ꯔꯗꯤ ꯀꯣꯟꯁꯦ ꯐꯦꯡꯉꯨ ꯑꯗꯨ ꯀꯣꯛꯅꯔꯁꯤ ꯑꯩꯗꯤ ꯉꯝꯃꯣꯏ ꯑꯃꯨꯛ ꯃꯔꯩ ꯇꯧꯅꯔꯦ ꯃꯁꯤꯗ ꯂꯩꯃꯍꯜꯅ ꯍꯥꯏ ꯍꯣꯏꯁꯦ ꯏꯃꯥꯅꯦ ꯐꯦꯡꯂꯒꯦ ꯉꯥꯡꯅꯔꯅꯨ ꯂꯥꯡꯂꯦꯟꯅ ꯏꯃꯥꯗ ꯍꯥꯏꯕ ꯅꯠꯇꯦ ꯏꯃꯥꯅ ꯐꯦꯡꯂꯒꯦ ꯍꯥꯏꯕꯅꯤ ꯇꯥꯃꯣ ꯁꯅꯥꯅ ꯇꯨ ꯏꯃꯥꯅ ꯐꯦꯡꯂꯒꯦ ꯍꯥꯏꯁꯦ ꯏꯃꯥꯗ ꯐꯦꯡꯍꯜꯂꯨ ꯌꯥꯔꯦ ꯐꯦꯡꯕꯤꯅꯨ ꯑꯃꯇ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇ ꯄꯤꯔꯥꯁꯨ ꯏꯍꯧꯏ ꯃꯃꯥꯗ ꯑꯃꯨꯛ ꯍꯥꯏ ꯏꯃꯥ ꯍꯧꯒꯠꯄꯤꯔꯣ ꯅꯆꯥ ꯍꯥꯏꯗꯤ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏꯅꯤ ꯑꯩ ꯑꯗꯨꯝ ꯐꯦꯡꯖꯍꯧꯔꯒꯦ ꯍꯩ ꯑꯗꯨꯝꯅ ꯍꯥꯏꯍꯩꯗꯦꯅꯦ ꯏꯆꯦ ꯏꯃꯥ ꯐꯦꯡꯕꯤꯔꯒꯦ ꯍꯧꯒꯠꯆꯔꯣ ꯌꯥꯅꯤ ꯑꯩ ꯑꯗꯨꯝ ꯐꯦꯡꯖꯔꯒꯦ ꯇꯥꯃꯣ ꯁꯅꯥꯅ
ꯑꯉꯥꯡ ꯅꯪ ꯏꯃꯥꯗ ꯐꯦꯡꯍꯜꯍꯧꯕꯅ ꯐꯅꯤꯗ ꯌꯥꯔꯦ ꯋꯥ ꯑꯝꯇ ꯑꯩꯉꯣꯟꯗ ꯉꯥꯡꯕꯤꯔꯅꯨ ꯅꯈꯣꯏꯒꯤꯗꯗꯤ ꯑꯩꯅ ꯃꯣꯠ ꯁꯤꯟꯗꯨꯅ ꯊꯕꯛ ꯂꯣꯏꯅ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯑꯩꯒꯤꯗꯅ ꯀꯩꯁꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗꯕ ꯂꯣꯏ ꯍꯧꯒꯠꯂꯣ ꯌꯥꯔꯦ ꯑꯩ ꯂꯣꯏ ꯇꯧꯖꯍꯧꯒꯦ ꯂꯩꯃꯍꯜꯅ ꯍꯦ ꯆꯣꯏꯔꯣ ꯂꯣꯟꯒꯅꯨ ꯍꯧꯒꯠꯄꯤꯔꯣ ꯌꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯂꯩꯃꯍꯜꯒ ꯇꯃꯨ ꯁꯅꯥꯒ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ ꯑꯁꯦꯡꯕꯅꯤ ꯊꯕꯛ ꯑꯃꯒꯤ ꯂꯧꯇꯥꯟꯅꯔꯛꯄ ꯃꯇꯝꯗ ꯑꯀꯣꯟꯕꯗ ꯂꯥꯡꯂꯦꯟꯗ ꯍꯦꯛꯇ ꯇꯥꯍꯧꯕꯅꯤ ꯀꯣꯂꯤꯛꯇꯨ ꯃꯥꯅ ꯑꯗꯨꯝ ꯐꯦꯡꯕ ꯇꯥꯔꯦ ꯀꯞꯅꯤꯡ ꯃꯍꯥꯛ ꯂꯨꯈꯥꯛ ꯆꯒꯨꯝꯗꯨ ꯁꯦꯡꯖꯤꯜꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯆꯤꯡꯈ꯭ꯔ ꯃꯇꯨꯡꯗꯅꯤ ꯆꯥꯎꯔꯦꯟ ꯃꯥꯅ ꯊꯕꯛ ꯁꯨꯕꯗꯨꯒꯤ ꯁꯦꯜ ꯐꯪꯗꯨꯅ ꯍꯟꯗꯛꯀꯤ ꯃꯆꯥ ꯑꯍꯨꯝꯒꯤ ꯃꯐꯤ ꯑꯃꯃꯝꯇꯪ ꯂꯩꯕꯤꯒꯦ ꯍꯥꯏꯗꯨꯅ ꯃꯆꯨ ꯃꯥꯟꯅꯗꯕ ꯐꯤ 3ꯈꯛ ꯂꯩꯕꯤꯔꯝꯃꯤ ꯃꯗꯨꯕꯨ ꯈꯥꯎ ꯑꯃꯗ ꯍꯥꯞꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯝꯃꯤ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯔꯦ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯤ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯏ ꯂꯩꯃꯍꯜ ꯅꯪꯕꯨ ꯑꯃꯨꯛꯇ ꯂꯥꯎꯅꯦ ꯑꯣ ꯀꯔꯤ ꯍꯥꯏꯒꯦ ꯂꯥꯛꯇ ꯂꯥꯛ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇꯝꯅ ꯃꯍꯥꯛ ꯂꯥꯛꯏ ꯑꯗꯨꯒ ꯍꯪꯉꯤ ꯉꯁꯤ ꯉꯟꯅ ꯍꯟꯕꯤꯔꯛꯂꯤꯕꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯉꯁꯤꯁꯦ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯕ ꯑꯗꯨꯗ ꯉꯟꯅ ꯍꯜꯂꯛꯂꯕ ꯈꯥꯎ ꯌꯥꯜꯂꯤꯕꯗꯨꯅ ꯀꯔꯤꯅꯣ ꯉꯥ ꯆꯥꯛꯀ ꯂꯩꯔꯛꯏꯔꯥ ꯅꯠꯇꯦꯗ ꯑꯗꯨꯗꯤ ꯀꯔꯤ ꯁꯦꯜ ꯐꯪꯕꯁꯤꯗ ꯏꯆꯥ ꯑꯍꯨꯝꯒꯤ ꯐꯤ ꯃꯆꯥ ꯑꯃꯃꯝꯇꯪ ꯂꯩꯍꯧꯒꯦ ꯍꯥꯏꯗꯅ ꯂꯩꯕꯤꯔꯛꯄꯅꯤ ꯑꯩꯒꯤꯗꯤ ꯌꯥꯎꯕꯤꯔꯝꯃꯣꯏꯅꯦ ꯍꯧꯖꯤꯛꯄꯨ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯄꯗ ꯏꯟꯅꯕ ꯍꯥ ꯐꯤ ꯐꯅꯦꯛ ꯑꯍꯟꯕꯒ ꯑꯃꯨꯛ ꯂꯩꯈꯤꯗꯣꯔꯤꯕꯅꯣꯅꯦ ꯍꯣ ꯑꯩꯁꯨ ꯃꯤꯅꯦ ꯑꯍꯟ ꯑꯔꯥꯛ ꯀꯥꯏꯗꯣ ꯁꯦꯠꯅꯤꯡꯉꯤ ꯆꯥꯅꯤꯡꯉꯤ ꯍꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯊꯪꯗꯅꯅꯦ ꯅꯪꯒꯤꯃꯨꯛ ꯂꯩꯕ ꯍꯥꯏꯗꯨꯅꯤ ꯅꯆꯥꯅꯨꯄꯤ ꯑꯍꯨꯝꯗꯣ ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯀꯧꯊꯣꯔꯛꯎ ꯐꯤꯁꯤ ꯌꯦꯡꯍꯟꯒꯦ ꯂꯩꯃꯍꯜꯅ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯍꯦ ꯏꯆꯥꯁꯥ ꯅꯈꯣꯏ ꯑꯍꯨꯝꯃꯛꯅꯦ ꯃꯄꯥꯟꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯅꯄꯥꯕꯨꯡꯅ ꯀꯔꯤꯅꯣꯃ ꯂꯩꯔꯛꯏꯌꯦ ꯌꯦꯡꯉꯣ ꯂꯥꯎ ꯂꯇꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯣꯛꯂꯛꯏ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯛꯄ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯔꯕꯗꯤ ꯂꯇꯥꯅ ꯍꯦꯛꯇ ꯃꯥꯡ ꯊꯥꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯂꯦꯞꯄꯤ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯄꯥꯕꯨꯡ ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯅꯣ ꯏꯄꯥꯅ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯐꯤ ꯑꯃꯃꯝ ꯂꯩꯔꯛꯄꯅꯤ ꯆꯠꯊꯣꯛꯄꯗ ꯏꯅꯤꯡꯂꯕꯁꯨ ꯍꯥꯏꯗꯅ ꯃꯃꯜ ꯑꯇꯥꯡꯕꯒ ꯂꯩꯕ ꯉꯝꯗꯦꯗ ꯃꯁꯤ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯃꯈꯣꯏ ꯑꯍꯨꯝ ꯃꯃꯤ ꯀꯨꯞꯇꯅ ꯌꯦꯡꯉꯤ ꯆꯥꯎꯔꯦꯟꯅ ꯈꯥꯎ ꯑꯗꯨꯗꯒꯤ ꯃꯥꯅ ꯂꯩꯔꯛꯄ ꯐꯤ ꯑꯍꯨꯝꯗꯨ ꯃꯆꯥꯅꯨꯄꯤ ꯂꯇꯥꯗ ꯑꯣꯏꯅ ꯄꯤ ꯂꯇꯥꯅ ꯃꯗꯨꯕꯨ ꯃꯥꯅ ꯑꯄꯥꯝꯕ ꯑꯃ ꯑꯣꯏꯅ ꯈꯜꯂꯤ ꯂꯩꯔꯛꯂꯤꯕ ꯃꯆꯨꯗꯣ ꯑꯍꯨꯝꯅꯤ ꯑꯃꯅ ꯑꯉꯥꯡꯕ ꯑꯃꯅ ꯍꯤꯒꯣꯛ ꯑꯗꯨꯒ ꯑꯃꯅ ꯁꯟꯊꯤ ꯃꯆꯨꯅꯤ ꯂꯥꯡꯂꯦꯟꯅ ꯏꯆꯦꯍꯜ ꯅꯪꯅ ꯍꯥꯟꯅ ꯈꯟꯕ ꯌꯥꯔꯣꯏ ꯀꯩꯅꯣ ꯑꯩꯅ ꯑꯍꯜꯅꯤꯅ ꯑꯩꯅ ꯍꯥꯟꯅ ꯈꯟ ꯇꯥꯕ ꯑꯩꯅ ꯍꯥꯟꯅ ꯈꯟꯒꯦ ꯑꯉꯥꯡꯗꯤ ꯀꯣꯟꯅ ꯈꯜꯂꯨ ꯃꯆꯨ ꯑꯉꯥꯡꯕꯗꯣ ꯑꯩꯒꯤꯅꯤꯀꯣ ꯑꯉꯥꯡꯕꯗꯣ ꯑꯩꯒꯤꯅꯤ ꯂꯧꯕ ꯌꯥꯔꯣꯏ ꯃꯆꯨ ꯑꯉꯥꯡꯕ ꯐꯤ ꯑꯗꯨꯕꯨ ꯂꯇꯥꯅ ꯃꯈꯨꯠꯇ ꯇꯥꯞ ꯄꯥꯏ ꯑꯅꯤꯗꯨꯅ ꯇꯃꯨ ꯁꯅꯥꯗ ꯄꯤ ꯁꯤ ꯅꯈꯣꯏ ꯑꯅꯤ ꯁꯤꯗꯒꯤ ꯈꯜꯂꯨ ꯑꯩꯒꯤꯗꯤ ꯑꯉꯥꯡꯕꯁꯦ ꯁꯤ ꯑꯣꯏꯅ ꯈꯜꯂꯒꯦ ꯂꯥꯡꯂꯦꯟꯅ ꯀꯩꯅꯣ ꯆꯦꯍꯜ ꯃꯆꯨ ꯑꯉꯥꯡꯕ ꯐꯤꯗꯣ ꯑꯩꯒꯤꯅꯦ ꯍꯥꯏꯔꯒ ꯅꯪꯅ ꯂꯧꯏꯗꯣ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯂꯥꯡꯂꯦꯟ ꯁꯤꯃꯗꯤ ꯅꯆꯦꯒꯤ ꯊꯃꯣꯏꯅ ꯇꯤꯡ ꯂꯥꯎꯈꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯁꯤꯃ ꯅꯆꯦꯅ ꯂꯧꯔꯦ ꯑꯅꯤꯁꯤꯗꯒꯤ ꯑꯃ ꯈꯜꯂꯨ ꯂꯥꯡꯂꯦꯟ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤ ꯑꯗꯨꯕꯨ ꯃꯥꯅ ꯄꯥꯝꯖꯔꯨꯕ ꯖꯥꯠꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯂꯧꯈ꯭ꯔꯦ ꯃꯍꯥꯛ ꯐꯪꯗ꯭ꯔꯤ ꯇꯃꯨ ꯁꯅꯥꯅ ꯑꯃꯨꯛ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯐꯤꯗꯨꯕꯨ ꯈꯜꯂꯤ ꯑꯔꯦꯝꯕ ꯑꯃꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯗ ꯄꯤ ꯂꯥꯡꯂꯦꯟ ꯁꯤꯅ ꯅꯪꯒꯤ ꯑꯩꯗꯤ ꯍꯤꯒꯣꯛ ꯃꯆꯨꯁꯤꯅ ꯄꯥꯝꯖꯔꯦ ꯁꯟꯊꯤ ꯃꯆꯨꯒꯤ ꯐꯤꯗꯨꯕꯨ ꯎꯕꯗ ꯂꯥꯡꯂꯦꯟ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯁꯨꯛꯇꯣꯛꯇꯨꯅ ꯑꯩꯒꯤꯅꯤ ꯁꯤꯒꯤ ꯃꯆꯨꯁꯤ ꯁꯤꯗꯤ ꯑꯩ ꯄꯥꯝꯗꯦ ꯁꯟꯊꯤ ꯃꯆꯨꯁꯤꯕꯨ ꯀꯅꯥꯅ ꯏꯟꯅꯒꯦ ꯑꯩ ꯄꯥꯝꯗꯦ ꯀꯩꯅꯣ ꯄꯥꯝꯗꯦꯕꯣ ꯑꯗꯨ ꯅꯪꯒꯤꯅꯤ ꯅꯪꯅ ꯏꯜꯂꯨ ꯑꯩꯗꯤ ꯌꯥꯔꯣꯏ ꯑꯉꯥꯡꯕꯁꯤ ꯄꯥꯝꯃꯤ ꯂꯇꯥꯅ ꯍꯦꯉꯥꯡ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯑꯃꯨꯛ ꯆꯠꯂꯛꯑꯅꯨ ꯑꯗꯨ ꯑꯗꯨꯝ ꯑꯣꯏꯌꯨ ꯀꯩ ꯑꯉꯥꯡꯅꯣ ꯈꯪꯗꯦꯅꯦ ꯂꯥꯡꯂꯦꯟꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯑꯩ ꯁꯤꯒꯤ ꯐꯤ ꯃꯆꯨꯁꯦ ꯁꯤ ꯄꯥꯝꯗꯦ ꯇꯃꯨ ꯁꯅꯥꯅ ꯑꯩꯒꯤꯗꯤ ꯁꯤꯅ ꯌꯥꯔꯦ ꯊꯃꯣꯏꯅ ꯄꯥꯝꯖꯔꯦ ꯃꯗꯨꯕꯨ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯃꯍꯥꯛ ꯆꯪꯈꯤ ꯂꯇꯥꯅ ꯁꯤ ꯉꯥꯛꯁꯤ ꯀꯩꯅꯣꯝꯅꯤꯅꯦ ꯑꯩꯁꯤ ꯏꯃꯨꯡꯗ ꯆꯪꯍꯧꯔꯒꯦ ꯂꯥꯡꯂꯦꯟ ꯃꯥꯗꯤ ꯇꯁꯦꯡꯅ ꯃꯊꯃꯣꯏꯗꯨ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯏꯃꯥ ꯑꯁꯤꯗꯤ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯁꯤꯅꯤ ꯁꯤ ꯑꯩ ꯄꯥꯝꯗꯦꯕ ꯕꯦꯝꯃ ꯁꯤ ꯌꯥꯝ ꯐꯖꯩ ꯁꯤ ꯑꯗꯨꯝ ꯏꯜꯂꯨ ꯐꯖꯗꯦ ꯀꯩꯁꯨ ꯄꯥꯝꯗꯦ ꯏꯃꯥꯏ ꯕꯦꯝꯃ ꯐꯤꯒꯤ ꯋꯥꯕꯨꯅꯦ ꯑꯁꯨꯛ ꯐꯖꯔꯤꯕꯁꯤꯕꯣ ꯑꯩꯗꯤ ꯑꯉꯥꯡꯕꯗꯨ ꯄꯥꯝꯃꯤ ꯑꯉꯥꯡꯕꯗꯨꯗꯤ ꯅꯆꯦꯜꯅ ꯂꯧꯈ꯭ꯔꯕꯗꯨꯗꯤ ꯄꯥꯕꯨꯡꯅ ꯏꯆꯦꯜꯗ ꯍꯥꯟꯅ ꯄꯤꯔꯤ ꯅꯠꯇ꯭ꯔꯣ ꯆꯥꯎꯔꯦꯟꯅ ꯁꯦ ꯃꯊꯪꯗꯗꯤꯅꯦ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯨ ꯑꯗꯨ ꯑꯣꯏꯅ ꯄꯤꯔꯒꯦꯁꯦ ꯀꯔꯤꯝ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯨꯔꯅꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯐꯤꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯃꯍꯜꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ ꯂꯩꯅꯤꯅ ꯂꯩꯔꯛꯑꯗꯤ ꯃꯆꯨ ꯆꯞ ꯃꯥꯟꯅꯕ ꯐꯤ ꯂꯩꯔꯛꯄ ꯀꯩꯗꯧꯒꯦ ꯀꯗꯥꯏꯗꯒꯤ ꯃꯆꯨ ꯃꯥꯟꯅꯕ ꯐꯤꯅꯣ ꯑꯩꯅ ꯂꯩꯔꯛꯀꯗꯣꯔꯤꯕꯁꯤꯕꯣ
ꯃꯇꯨꯡ ꯃꯅꯥꯎ ꯅꯆꯥꯁꯤꯡꯒꯤ ꯃꯐꯤ ꯃꯔꯣꯜꯒꯅꯦ ꯑꯃꯠꯇ ꯂꯩꯔꯛꯂꯅꯨ ꯅꯆꯥꯁꯤꯡ ꯑꯁꯤꯒꯤ ꯃꯇꯧꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯍꯥꯟꯅ ꯈꯪꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯏꯆꯥ ꯑꯍꯨꯝꯁꯦ ꯃꯁꯤ ꯌꯥꯔꯣꯏꯗꯧꯔꯤ ꯃꯈꯣꯏꯅ ꯊꯣꯛꯄ ꯑꯄꯥꯝꯕꯅꯦ ꯃꯔꯥꯏ ꯂꯩꯖꯁꯅꯤ ꯍꯣꯏ ꯃꯇꯨꯡꯗꯅꯦ ꯑꯩꯈꯛ ꯂꯩꯔꯔꯣꯏ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯤ ꯂꯥꯡꯂꯦꯟꯅ ꯊꯣꯡꯕ ꯇꯥꯏ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯁꯥꯗꯨ ꯈꯤꯔꯨꯝ ꯇꯧꯔꯒ ꯑꯔꯨꯝ ꯂꯥꯏꯍꯧ ꯍꯧꯒꯗꯕ ꯃꯥꯜꯂꯤ ꯃꯍꯥꯛ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯊꯣꯛꯈꯤ ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯀꯅꯤ ꯃꯝꯁꯤꯜꯂꯛꯄꯗꯨꯗ ꯇꯥꯃꯨ ꯁꯅꯥꯅ ꯂꯥꯡꯂꯦꯟꯒꯤ ꯐꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯍꯥꯏ ꯀꯩꯅꯣ ꯂꯥꯡꯂꯦꯟ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯅ ꯆꯥꯛꯁꯦ ꯅꯪꯅ ꯊꯣꯡꯕ ꯇꯥꯔꯝꯅꯤ ꯃꯝꯁꯤꯟꯈ꯭ꯔꯕꯅꯤꯀꯣ ꯍꯤꯞꯇꯨꯅ ꯂꯩꯔꯅꯨ ꯍꯧꯒꯠꯂꯨ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯂꯨꯍꯣꯡꯕ ꯆꯠꯈꯤꯕꯗꯣ ꯍꯜꯂꯛꯄꯅ ꯍꯥꯜꯂꯅꯤ ꯃꯁꯤꯗ ꯂꯥꯡꯂꯦꯟꯅ ꯈꯨꯝꯃꯤ ꯆꯤ ꯍꯥꯏ ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯒꯤ ꯍꯤꯞꯄꯅꯤ ꯉꯁꯤꯗꯤ ꯆꯥꯛꯁꯦ ꯏꯆꯦ ꯍꯥꯏꯅ ꯑꯣꯏꯅ ꯊꯣꯡꯕꯤꯔꯣ ꯀꯔꯤ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯆꯥꯛ ꯊꯣꯡꯉꯨ ꯀꯥꯏꯅ ꯑꯩ ꯏꯁꯥꯁꯦ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯇꯧꯕꯅꯤ ꯏꯆꯦ ꯌꯥꯏ ꯂꯥꯡꯂꯦꯟ ꯅꯪꯒꯤ ꯅꯇꯥꯟ ꯑꯩꯅ ꯐꯖꯅ ꯈꯪꯕꯖꯥꯠꯅꯤꯀோ ꯏꯁ ꯆꯥꯛ ꯊꯣꯡꯕ ꯇꯟꯕꯒꯤ ꯅꯥꯁꯤꯟꯅꯔꯤꯕꯅꯤꯅꯦ ꯅꯪꯒꯤꯗꯣ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯌꯥꯝ ꯄꯛꯇꯦꯀꯣ ꯁꯠ ꯍꯧꯒꯠꯂꯨ ꯅꯪ ꯍꯦꯛ ꯊꯕꯛ ꯇꯧꯔꯝꯗ ꯌꯧꯔꯛꯑꯗꯤꯅꯦ ꯅꯥꯔꯦꯒ ꯈꯣꯠꯂꯦꯒ ꯇꯧꯔꯛꯑꯅꯤ ꯁꯠ ꯍꯧꯒꯠꯂꯨ ꯂꯥꯡꯂꯦꯟ ꯃꯥꯅ ꯇꯁꯦꯡꯅ ꯅꯥꯔꯦ ꯍꯥꯏꯅ ꯍꯥꯏꯖꯕꯗꯨꯕꯨ ꯃꯁꯤ ꯌꯥꯏ ꯃꯗꯨꯅꯗꯤ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯖꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯥꯅ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯃꯁꯤ ꯌꯥꯏꯃꯅ ꯑꯉꯥꯡꯅ ꯅꯅꯤꯟ ꯌꯥꯝ ꯇꯟꯅꯨꯀꯣ ꯑꯩꯗꯤ ꯈꯪꯗꯦ ꯏꯆꯦꯗ ꯑꯣꯏꯅ ꯍꯥꯏꯌꯨ ꯑꯩꯗꯤ ꯆꯥꯛꯀ ꯊꯣꯡꯕ ꯉꯝꯃꯣꯏ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝꯁꯤ ꯂꯇꯥꯁꯨ ꯇꯥꯔꯗꯨꯅ ꯁꯠ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏ ꯀꯩꯅꯣ ꯇꯥꯃꯣ ꯑꯩꯉꯣꯟꯗ ꯆꯥꯛ ꯊꯣꯡꯍꯜꯂꯨ ꯀꯥꯏꯅ ꯑꯩ ꯁꯤꯕꯨ ꯀꯩ ꯑꯣꯏꯅ ꯎꯒꯦ ꯃꯁꯥꯁꯤ ꯉꯝꯗ꯭ꯔꯤ ꯑꯗꯨꯗ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯍꯤꯞꯂꯤꯕ ꯂꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ ꯂꯥꯡꯂꯦꯟ ꯀꯗꯔꯒ ꯇꯧꯅꯨꯀꯣ ꯇꯧꯁꯤꯟꯅꯅꯨ ꯊꯦꯡꯈꯤꯗꯕꯅꯤ ꯁꯠ ꯍꯧꯒꯠꯂꯨ ꯁꯠ ꯊꯣꯡꯉꯨꯁꯨꯀꯣ ꯅꯪꯅ ꯇꯨꯝꯅꯤꯡꯂꯁꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯇꯨꯝꯃꯨ ꯇꯥꯃꯨ ꯁꯅꯥꯅ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯂꯥꯡꯂꯦꯟ ꯈꯪꯗꯦꯀꯣ ꯅꯪꯅ ꯇꯜꯂꯒꯅ ꯏꯆꯦꯜꯒ ꯍꯥꯏꯅꯣ ꯑꯩꯇꯗꯤ ꯌꯥꯎꯍꯟꯕꯤꯔꯛꯀꯅꯨ ꯂꯇꯥꯅ ꯑꯩ ꯄꯛꯁꯤꯜꯂꯛꯀꯅꯨꯅꯦ ꯂꯥꯡꯂꯦꯟ ꯑꯉꯥꯡꯅꯅꯦ ꯊꯤꯛ ꯌꯥꯝ ꯇꯧꯅꯨ ꯅꯪꯒꯤ ꯀꯗꯔ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠꯅꯤ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯨ ꯇꯧꯁꯤꯟꯅꯅꯨ ꯆꯩ ꯆꯥꯅꯤꯀꯣ ꯏꯁ ꯑꯉꯥꯡ ꯅꯪꯅ ꯃꯔꯤꯟ ꯇꯟꯕ ꯁꯥꯔꯗꯅ ꯂꯥꯡꯂꯦꯟꯅ ꯏꯆꯦ ꯌꯥꯏ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯈꯤꯔꯨꯝ ꯌꯥꯝ ꯇꯧꯏ ꯁꯣꯏꯗꯅ ꯅꯥꯒꯗꯕ ꯃꯥꯜꯂꯤ ꯏꯪꯁꯨ ꯏꯪꯉꯤ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯇꯧꯕꯅꯤ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯅꯣꯏꯊꯣꯛꯄ ꯍꯩꯅꯧ ꯂꯇꯥꯅ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤꯀꯣ ꯈꯪꯕꯖꯥꯠꯅꯤ ꯂꯥꯡꯂꯦꯟ ꯉꯁꯥꯏꯗ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦ ꯅꯪ ꯊꯨꯅ ꯍꯧꯒꯠꯂꯨ ꯂꯥꯡꯂꯦꯟ ꯃꯥꯅꯗꯨ ꯐꯖꯅ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯍꯥꯏꯔꯕꯗꯨꯗ ꯃꯁꯤ ꯑꯅꯤꯅ ꯁꯨꯡꯊꯥ ꯊꯥꯖꯕꯤꯗ꯭ꯔꯕꯗꯨꯗ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯤꯠꯂꯨ ꯑꯅꯤꯗꯅ ꯄꯤꯔꯥꯡ ꯏꯍꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯅꯅꯥꯎ ꯑꯩꯅ ꯑꯁꯤ ꯌꯧꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯕꯁꯤ ꯐꯥꯎꯕ ꯏꯆꯦ ꯑꯅꯤꯅ ꯑꯩꯕꯨ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯕ ꯆꯦꯍꯥꯏ ꯐꯔꯦ ꯑꯩꯅ ꯆꯥꯛ ꯊꯣꯡꯒꯗꯕ ꯄꯜꯂꯤ ꯇꯥꯕꯅꯤꯅ ꯑꯩ ꯑꯗꯨꯝ ꯊꯣꯡꯖꯔꯒꯦ ꯅꯈꯣꯏꯒꯤꯗꯗꯤ ꯑꯩꯅ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯈꯤꯕꯅꯤ ꯑꯩ ꯑꯗꯨꯝ ꯊꯣꯡꯖꯔꯒꯦ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯄꯤꯔꯥꯡꯗꯨ ꯃꯈꯨꯠꯇꯨꯅ ꯑꯃꯨꯛꯇꯪ ꯐꯠ ꯇꯩꯊꯣꯛꯇꯨꯅ ꯃꯍꯥꯛ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯈꯤ ꯂꯇꯥꯒ ꯇꯥꯃꯨ ꯁꯅꯥꯒꯅ ꯌꯦꯡꯅꯗꯨꯅ ꯍꯥꯏꯌꯨꯏ ꯇꯥꯃꯣ ꯃꯥꯒꯤꯁꯤꯕꯨ ꯇꯁꯦꯡꯅ ꯉꯝꯗ꯭ꯔꯕ ꯖꯥꯠꯂꯥ ꯈꯪꯗꯦ ꯅꯍꯥꯟꯈꯩꯗꯤ ꯑꯁꯨꯝꯅꯗꯤ ꯇꯧꯗꯕꯅꯤ ꯀꯞꯄꯁꯨ ꯃꯥꯜꯂꯦ ꯃꯥꯒꯤꯁꯦ ꯅꯪꯁꯨꯅꯤ ꯅꯪꯅ ꯀꯣꯛ ꯊꯣꯡꯕꯤꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯏꯆꯦꯅ ꯀꯣꯛ ꯊꯣꯡꯕꯗꯤ ꯀꯩꯗꯧꯕ ꯅꯪ ꯑꯃ ꯑꯩꯉꯣꯟꯗ ꯈꯔ ꯌꯦꯡꯁꯤꯟꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯌꯦꯡꯁꯤꯟꯖꯗꯦ ꯌꯥꯔꯦ ꯈꯪꯉꯤ ꯅꯪ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯨꯃꯤꯟ ꯂꯩꯅꯈꯤ ꯆꯥꯛꯈꯨꯝꯗꯅ ꯂꯥꯡꯂꯦꯟꯅ ꯃꯁꯥꯗꯣ ꯉꯝꯗꯅ ꯆꯥꯛꯇꯨ ꯊꯣꯡꯂꯤ ꯇꯁꯦꯡꯅ ꯃꯍꯥꯛ ꯉꯁꯤꯗꯤ ꯃꯁꯥ ꯉꯝꯗꯕꯅꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯤ ꯆꯥꯛ ꯊꯣꯡꯅ ꯃꯍꯥꯛ ꯀꯞꯄꯁꯨ ꯀꯞꯂꯤ ꯃꯥꯅ ꯀꯞꯂꯤꯕꯗꯨ ꯃꯁꯤ ꯑꯅꯤꯅ ꯀꯔꯤꯁꯨ ꯈꯪꯕꯗꯤ ꯅꯠꯇꯦ ꯃꯁꯥꯗꯣ ꯂꯥꯏꯍꯧ ꯁꯣꯏꯗꯅ ꯍꯧꯔꯅꯤ ꯃꯩꯅꯥꯛ ꯑꯗꯨ ꯂꯩꯕꯒꯤ ꯈꯔꯗꯤ ꯃꯐꯔꯤꯕꯅꯤ ꯃꯍꯥꯛ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯃꯍꯥꯛ ꯂꯩꯅꯤꯡꯕꯅꯤ ꯃꯃꯥꯁꯨ ꯍꯜꯂꯛꯇꯦ ꯃꯃꯥ ꯍꯜꯂꯛꯂꯕꯗꯤ ꯃꯃꯥꯗ ꯍꯥꯏꯕ ꯌꯥꯕꯅꯤ ꯑꯁꯨꯝꯅ ꯎꯆꯤꯟ ꯉꯝꯗ꯭ꯔꯕꯁꯨ ꯉꯝꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨꯃꯗꯤ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯤ ꯇꯥꯃꯨ ꯁꯅꯥꯗꯨ ꯆꯥꯛꯈꯨꯝꯗ ꯐꯠ ꯆꯪꯉꯤ ꯑꯗꯨꯒ ꯍꯥꯏ ꯀꯩꯅꯣ ꯂꯥꯡꯂꯦꯟ ꯆꯥꯛ ꯊꯣꯡꯕꯕꯨ ꯄꯨꯡ ꯀꯌꯥ ꯆꯪꯒꯦ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯗ꯭ꯔꯤꯕ ꯍꯥꯏꯁꯦ ꯂꯥꯡꯂꯦꯟ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯆꯥꯛ ꯑꯗꯨ ꯊꯤꯕ ꯍꯧꯏ ꯇꯥꯃꯨ ꯁꯅꯥꯅ ꯃꯁꯤꯕꯨ ꯀꯧꯏ ꯏꯆꯦ ꯆꯥꯛ ꯊꯤꯔꯦ ꯂꯥꯎꯍꯩ ꯂꯇꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯏ ꯆꯥꯛ ꯊꯤꯔꯦꯕ ꯂꯥꯡꯂꯦꯟ ꯀꯔꯤ ꯏꯟꯁꯥꯡꯕꯨ ꯊꯣꯡꯒꯦ ꯍꯧꯔꯝꯗ꯭ꯔꯗꯤ ꯑꯩꯗꯤ ꯌꯦꯡꯉꯨꯀꯣ ꯀꯔꯤꯁꯨ ꯈꯟꯗꯅ ꯍꯥꯏ ꯂꯥꯡꯂꯦꯟ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯇꯨꯃꯤꯟꯅ ꯍꯥꯞꯊꯩ ꯂꯇꯥꯅ ꯑꯃꯨꯛ ꯇꯥꯃꯨ ꯁꯅꯥꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯨ ꯍꯜꯂꯛꯇ꯭ꯔꯤꯅ ꯊꯦꯡꯉꯤꯗ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯑꯣꯏꯔꯕꯗꯤ ꯐꯒꯗꯕ
ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕꯁꯤꯗ ꯐꯠꯇꯤꯛꯇ ꯂꯥꯛꯄꯗꯣ ꯌꯥꯔꯝꯃꯔꯣꯏ ꯍꯣꯏꯅꯦ ꯑꯗꯨ ꯑꯣꯏꯁꯨ ꯂꯥꯛꯄꯗꯤ ꯌꯥꯔꯦꯗ ꯂꯥꯡꯂꯦꯟꯅ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯄꯨꯍꯧꯒꯠꯇꯨꯅ ꯋꯥꯝꯇ ꯉꯥꯡꯗ ꯃꯍꯥꯛ ꯊꯣꯛꯈꯤ ꯇꯥꯃꯣ ꯁꯅꯥꯅ ꯀꯩꯅꯣ ꯂꯥꯡꯂꯦꯟ ꯏꯁꯤꯡ ꯀꯟꯗꯅ ꯍꯧꯒꯠꯈ꯭ꯔꯤꯗꯨꯕꯣ ꯏꯁꯤꯡꯁꯤ ꯀꯜꯂꯝꯃꯣ ꯂꯇꯥꯅ ꯏꯁꯤꯡꯗꯨ ꯐꯥꯎꯗꯤ ꯅꯪꯁꯨ ꯀꯟꯕ ꯌꯥꯔꯦꯅ ꯑꯩꯉꯣꯟꯗ ꯇꯥꯔꯅꯤ ꯍꯥꯏꯁꯦ ꯑꯗꯨꯝ ꯈꯪꯉꯝꯅꯤ ꯇꯥꯃꯣ ꯁꯅꯥꯅ ꯑꯣꯏꯅ ꯏꯁꯤꯡꯗꯨ ꯀꯜꯂꯤ ꯃꯈꯣꯏ ꯑꯅꯤ ꯐꯝꯊꯩ ꯂꯇꯥꯅ ꯂꯥꯡꯂꯦꯟꯕꯨ ꯀꯧꯏ ꯂꯥꯡꯂꯦꯟ ꯂꯥꯡꯂꯦꯟ ꯆꯥꯛꯁꯤ ꯄꯨꯟꯅ ꯆꯥꯔꯁꯤ ꯂꯥꯎꯍꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯤ ꯍꯣꯔꯦꯟ ꯀꯣꯟꯅ ꯍꯜꯂꯛꯑꯒ ꯆꯥꯖꯔꯁꯅꯤ ꯃꯁꯤ ꯉꯥꯛꯁꯤ ꯂꯥꯛꯇꯦꯅꯦ ꯃꯁꯦ ꯆꯥꯅꯤꯡꯗ꯭ꯔꯗꯨꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯃꯗꯤ ꯌꯥꯗ꯭ꯔꯤ ꯑꯩ ꯆꯥꯔꯦ ꯍꯦꯛꯇ ꯆꯥꯕ ꯍꯧꯏ ꯍꯣꯏꯗ ꯑꯩꯁꯨ ꯂꯥꯝꯂꯕꯅꯤ ꯍꯣꯔꯦꯟ ꯏꯃꯥꯈꯣꯏꯒ ꯄꯨꯟꯅ ꯆꯥꯖꯔꯁꯅꯤ ꯑꯁꯤ ꯍꯥꯏꯅ ꯃꯥꯁꯨ ꯆꯥꯛꯇꯨ ꯆꯥꯏ ꯁꯣꯝꯗ ꯂꯥꯡꯂꯦꯟ ꯃꯍꯥꯛꯇꯤ ꯇꯁꯦꯡꯅ ꯂꯥꯏꯍꯧ ꯍꯧꯔꯤ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯃꯍꯥꯛ ꯐꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤ ꯃꯁꯤ ꯑꯅꯤꯗꯨꯁꯨ ꯋꯥ ꯑꯝꯇ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯃꯥ ꯆꯥꯎꯔꯦꯜꯒ ꯂꯩꯃꯍꯜꯒꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯂꯩꯃꯍꯜꯅ ꯍꯌꯦ ꯅꯈꯣꯏꯕꯨ ꯇꯥꯕ꯭ꯔꯥ ꯏꯃꯥ ꯍꯣꯏ ꯍꯜꯂꯛꯏꯅꯦꯍꯦ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯃꯆꯥꯍꯜꯒ ꯌꯥꯏꯃꯒꯅ ꯆꯥꯛ ꯆꯥꯔꯤꯕꯗꯨ ꯎꯏ ꯅꯅꯥꯎꯗꯤ ꯃꯥꯗꯤ ꯆꯥꯗ꯭ꯔꯤꯕ꯭ꯔꯥ ꯆꯥꯅꯤꯡꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯀꯔꯤꯅꯣ ꯀꯧꯔꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯌꯥꯗ꯭ꯔꯥ ꯅꯣꯏꯕꯣ ꯀꯧꯔꯕꯅꯦ ꯂꯥꯛꯇꯦ ꯏꯃꯥ ꯍꯣꯏꯒ ꯄꯨꯟꯅ ꯆꯥꯎ ꯅꯣꯏꯁꯤꯗꯤꯀꯣ ꯅꯣꯏꯁꯤꯗꯤ ꯆꯠꯄꯨ ꯆꯠꯊꯣꯛꯂꯕꯗꯤꯅꯦ ꯀꯔꯤꯅꯣꯃ ꯍꯦꯛꯇ ꯇꯧꯔꯝꯂꯗꯧꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯕꯦꯝꯃꯥ ꯂꯥꯡꯂꯦꯟ ꯀꯔꯤꯒꯤꯅꯣ ꯆꯥꯛ ꯆꯥꯗꯦꯗꯤ ꯍꯧꯒꯠꯂꯣ ꯏꯃꯥ ꯍꯣꯏꯒ ꯆꯥꯔꯁꯤ ꯏꯃꯥꯁꯨ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ ꯐꯤꯁꯦ ꯑꯃꯨꯛꯇꯅꯦ ꯁꯠ ꯍꯣꯡꯗꯣꯛꯂꯝꯒꯦ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯅ ꯐꯃꯨꯡ ꯑꯗꯨꯗ ꯃꯁꯥ ꯅꯤꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯤ ꯃꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯂꯥꯡꯂꯦꯟ ꯏꯆꯥꯕꯨ ꯀꯩꯗꯧꯔꯕꯒꯦ ꯃꯆꯥꯒꯤ ꯃꯁꯥꯗꯨ ꯅꯝꯗꯨꯅ ꯌꯦꯡꯉꯤ ꯏꯁ ꯁꯤꯗꯤ ꯏꯪꯕꯅ ꯂꯣꯏꯔꯦꯗꯅ ꯅꯆꯥ ꯅꯤꯛꯂꯤꯕꯁꯤꯕꯨ ꯂꯩꯍꯧ ꯍꯧꯔꯤꯕ꯭ꯔꯥ ꯅꯪꯕꯣ ꯂꯥꯡꯂꯦꯟꯅ ꯏꯃꯥ ꯑꯩ ꯏꯪꯕꯅ ꯌꯥꯗ꯭ꯔꯦ ꯅꯆꯦ ꯑꯩꯈꯣꯏꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯅꯪꯕꯣ ꯏꯃꯥꯅꯦ ꯐꯩꯖꯨꯞ ꯂꯧꯔꯨꯒꯦ ꯂꯩꯔꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯂꯒ ꯐꯩꯖꯨꯞ ꯂꯧꯔꯨꯔꯤ ꯃꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗꯁꯨ ꯄꯤ ꯏꯪꯕꯗꯣ ꯈꯔ ꯐꯕꯔꯣ ꯏꯃꯥ ꯏꯃꯥꯅꯦ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯑꯃꯨꯛꯇꯅꯦ ꯅꯆꯦꯗ ꯂꯨꯝꯍꯟꯒꯦ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗ ꯉꯥꯡꯉꯤ ꯍꯌꯦ ꯅꯅꯥꯎ ꯅꯨꯄꯤꯁꯦ ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯅꯤꯡꯊꯝ ꯆꯟꯗꯨꯅ ꯐꯃꯨꯡ ꯑꯁꯦ ꯊꯛ ꯊꯛ ꯅꯤꯛꯇꯨ ꯂꯩꯔꯒ ꯅꯈꯣꯏꯅ ꯁꯤꯗ ꯅꯊꯤꯕꯣꯡ ꯆꯥꯔꯤꯅꯤꯅꯦ ꯍꯥ ꯅꯈꯣꯏꯕꯨ ꯅꯅꯥꯎ ꯅꯨꯄꯤ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯝꯇ ꯈꯪꯗꯕ꯭ꯔꯅꯤ ꯅꯣꯏꯕꯣ ꯃꯈꯣꯏ ꯑꯅꯤ ꯏꯉꯪꯉꯪꯅ ꯌꯦꯡꯊꯣꯛꯏ ꯂꯩꯃꯍꯜꯅ ꯃꯈꯥ ꯇꯥꯏ ꯆꯥꯛꯁꯤ ꯀꯅꯥ ꯊꯣꯡꯉꯤ ꯂꯥꯡꯂꯦꯟꯅ ꯊꯣꯡꯕꯅꯤ ꯀꯔꯤ ꯅꯥꯔꯤꯕ ꯑꯉꯥꯡꯁꯤꯗ ꯅꯈꯣꯏ ꯑꯅꯤ ꯆꯥꯛ ꯊꯣꯡꯍꯜꯂꯤꯕ ꯃꯁꯤꯗ ꯂꯇꯥꯅ ꯍꯥꯏ ꯏꯃꯥ ꯂꯥꯡꯂꯦꯟꯅ ꯇꯥꯃꯣꯗ ꯍꯥꯟꯅ ꯆꯥꯛ ꯊꯣꯡꯉꯨ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯇꯥꯃꯣꯅ ꯁꯨꯡꯌꯥ ꯌꯥꯗꯕ ꯏꯃꯥ ꯏꯆꯦꯗꯁꯨ ꯍꯥꯏꯕꯅꯤ ꯏꯆꯦꯅꯁꯨ ꯌꯥꯗꯕꯅꯤ ꯂꯩꯃꯍꯜ ꯁꯥꯎꯅꯤꯡꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯈꯣꯏꯅ ꯂꯧꯇꯥꯅꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯅꯥꯎ ꯅꯨꯄꯤꯁꯤꯅ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯔ ꯐꯥꯎꯕ ꯇꯧꯁꯤꯟꯅꯔꯤꯕꯅꯦ ꯍꯥꯏꯗꯅ ꯆꯥꯛ ꯊꯣꯡꯍꯟꯕ ꯉꯝꯕ ꯅꯈꯣꯏ ꯑꯅꯤꯅꯦ ꯅꯈꯣꯏ ꯑꯅꯤꯇ ꯐꯨꯔꯒ ꯂꯣꯏꯔꯦ ꯅꯈꯣꯏꯅ ꯐꯨꯔꯒ ꯂꯣꯏꯔꯦ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯈꯨꯕꯥꯛꯇꯨꯅ ꯃꯆꯥ ꯑꯅꯤꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯁꯦꯠꯁꯨꯠ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯅꯈꯣꯏ ꯑꯅꯤꯅ ꯑꯁꯨꯛ ꯐꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯅꯅꯥꯎ ꯅꯨꯄꯤ ꯑꯁꯤ ꯅꯠꯇꯅꯦ ꯊꯕꯛ ꯑꯃ ꯇꯧꯔꯕꯁꯨ ꯍꯦꯛꯇ ꯇꯥꯍꯧꯕ ꯏꯃꯥꯅ ꯌꯦꯡꯒꯦꯅ ꯌꯦꯡꯂꯤꯕꯅꯤ ꯏꯃꯥ ꯑꯩꯈꯣꯏ ꯂꯥꯟꯈ꯭ꯔꯦ ꯍꯧꯖꯤꯛꯃꯛꯅꯦ ꯃꯩ ꯍꯧꯒꯠꯂꯣ ꯏꯁꯤꯡ ꯊꯥꯡꯒꯠꯂꯣ ꯁꯥꯍꯜꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯆꯥ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯉꯤ ꯆꯥꯎꯔꯦꯜꯁꯨ ꯃꯆꯥꯒꯤ ꯅꯥꯛꯇ ꯂꯩꯔꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯐꯔꯅꯤ ꯏꯆꯥꯁꯤꯗꯤ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯅꯤꯁꯦ ꯑꯣꯟꯊꯣꯛꯅꯃꯨꯛ ꯐꯔꯣꯏꯗꯧꯔꯤ ꯑꯅꯥꯕ ꯑꯉꯥꯡꯁꯤꯕꯨ ꯍꯦꯛ ꯆꯥꯛ ꯊꯣꯡꯍꯜꯂꯤꯗ ꯕꯦꯝꯃꯥ ꯅꯆꯦꯅꯅꯦ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯂꯛꯂꯅꯤ ꯐꯤ ꯑꯃ ꯇꯧꯔꯒ ꯏꯃꯥꯅ ꯅꯞꯊꯣꯛꯄꯤꯔꯒꯦ ꯂꯇꯥꯒ ꯇꯥꯃꯣ ꯁꯅꯥꯒꯅ ꯏꯁꯤꯡ ꯁꯥꯍꯜꯂꯤ ꯃꯗꯨꯗ ꯂꯩꯃꯍꯜꯅ ꯐꯤ ꯑꯃꯣꯟꯕ ꯑꯃ ꯇꯧꯗꯨꯅ ꯀꯨꯞꯇꯨꯅ ꯃꯆꯥꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯊꯝꯕꯤꯔꯤ ꯅꯥꯟꯕꯤꯔꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒꯗꯤ ꯂꯥꯡꯂꯦꯟꯁꯨ ꯑꯅꯥꯕꯗꯨ ꯐꯔꯦ ꯂꯇꯥꯅ ꯍꯥꯏ ꯂꯥꯡꯂꯦꯟ ꯏꯆꯦ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯏꯅꯥꯎꯅ ꯅꯥꯔꯦ ꯍꯥꯏꯕ ꯋꯥꯕꯨ ꯏꯆꯦꯅ ꯊꯥꯖꯔꯨꯗ꯭ꯔꯦ ꯇꯥꯃꯣ ꯁꯅꯥꯅꯁꯨ ꯍꯥꯏꯖꯩ ꯂꯥꯡꯂꯦꯟ ꯏꯆꯦ ꯑꯩꯁꯨ ꯂꯥꯟꯈ꯭ꯔꯦ ꯅꯪ ꯏꯆꯦꯗ ꯁꯥꯎꯒꯅꯨꯀꯣ ꯂꯩꯃꯍꯜꯅ ꯅꯣꯏ ꯑꯅꯤꯅꯦ ꯌꯥꯝ ꯍꯦꯃꯜꯂꯕꯅꯤꯀꯣ ꯏꯃꯥ ꯅꯆꯥ ꯑꯩꯈꯣꯏ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯂꯧꯇꯥꯅꯖꯔꯔꯣꯏ ꯑꯉꯝ ꯑꯉꯝꯕ ꯃꯈꯩ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯇꯥꯃꯣ ꯁꯅꯥꯅꯁꯨ ꯑꯁꯦꯡꯕꯅꯤ ꯏꯃꯥ ꯅꯆꯥꯁꯤꯡꯅ ꯍꯥꯏꯖꯔꯤꯕꯁꯦ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯂꯧꯇꯥꯟꯅꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯊꯥꯗꯣꯛꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯆꯥꯛ ꯊꯣꯡꯕꯁꯨ ꯑꯃꯠꯇꯅ ꯉꯥꯡꯅꯗ꯭ꯔꯦ ꯂꯇꯥꯅ ꯀꯩꯅꯣ ꯇꯥꯃꯣ ꯅꯪꯅ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯏꯗꯨꯕꯣ ꯑꯩꯅ ꯊꯣꯡꯂꯒꯦ ꯇꯧꯕ ꯑꯩꯅ ꯊꯣꯡꯕꯒꯤ ꯄꯜꯂꯤ ꯇꯥꯏ ꯍꯣ ꯄꯜꯂꯤ ꯇꯥꯕꯒꯤ ꯋꯥꯗꯣ ꯇꯣꯛꯑꯣ ꯑꯉꯝ ꯑꯉꯝꯕ ꯊꯣꯡꯅꯔꯁꯤ ꯍꯣꯏꯗ
ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯅꯨꯡꯁꯤꯅꯅ ꯂꯩꯈꯤꯔꯝꯃꯤ꯫